Birena Masado khara intahorba maba Thaja mathwai nungaitana charuda tapna phamthai khara intahore Nongmata sumna torakani haiba ai mangondagi asa tawkhidabani Yamna su hena khanjiluranu Chain kalakpa matang oibaga mathwai nungaitabaga duk tawri oiramni Yamna su khanjiluranu Adubo sumna sum tawradi tungda kari oirakani makhoiba Aikhoina suk sagatjariba manglanche kaiba tariba Mapidu tapna amuk taithokche Haujikidi aikhoi kalle pension chatawsu watli Hayeng aikhoina pension chatlakanda kamdawni Aikhoina thamnamniba sing asidi mahana phalaktabada pumnamak mangkini Ihe adugibo adu pakhalidu karigino Ai ichada thajai kaisu tawroi Nongma khak asumna tawraga hekta wakhal sonthabasu tawgano Hayeng nongan kisano ai maga ningthina wari sanagi Thajana khangje moiba ai thabaktagi voluntary retirement lauthosira ichabu ningthina senabadu pamlai ai Ihe wakhal ta khinune nangba wakhal ma khanbada decision ma lepada wakhal muna khanba nangna asumna ta thabak tawge khali ba karigino Ichada thorako matam sidadi kari phagadabano haiba ai khangtre pumnamak mamkhre Yarese yam henjilurano Nahani ngahak ngaurubani Aina soidana mabu gyan tahanaba hotnagani Moiba nupi machaduda amuktang haijaduna yengbadi kari kai Ai ichagi matawse yengba ngamdre Thaja mapidu tapna sintharai Mama nangse onthokna wakhal thelida kaisu tawroimi nangbo Adugi sumathakta nupidugi mapado Aina masak khangba mini madugi kanaba kaisu phangoi Icha soidana gyan tarakani karigi adu thawai wari bano Ai ichagi mapani magun chapchana khangi Somda lembina Da nasadu kaisu thoidokpa tawdraba sokpada kamai tawrage Ningthemna kaisu tawdre yam ka hena sokpasu natabasida Hayeng duty chatpadi kamai tawba yagadra narido Yani minangba adugidi kaisu khanu hairamatada yam ka hena sokpasu natabasida Aidi ma yam nuksikhibani aduba magi nature sina mangondagi lapthohankibani ngasisu babada makhoriga metana tawrami Ningthem phat chawgalai Ehera aidi ekhoi masen khatnabaduda tumina leibani sidi henmale lokapta thamba soiroi Yaresida ngasidagi kemta hainagadabasu natre Mathang amuk tawrak taragadi kaino do tawse Aigi nupi nuksibise nuksibana karida hairuni Aigi dama asu yamna wajarisida nuksidadi kanada nuksiruni Lembi nokni Yare jo khangjare nuksibadi aina bhari da heli Ningthemna kahadanu yengune aina nuksibi hen bagini ne nangna topak koi khangasu aino kaitan tanarido Lembi oinana Is kahadanu yengune se tut masaksiga Saksidani ne nangna kenjila ida Hoine boroi amun baken badawna aina pudrup hekeli bani nangi na sakto ubada As thamoy lai hoge tawi he nangi waside Lembi chap lepi walan amata nganglamde wahai du tabada lembi wakhala mala tawri Sayona As lembi nang adumai na yengan haibani nangi khuyeng do thamoy lai hoge tawi me Lembi na school sidana tradi nang wathing angpham nai trababa Sayon mamito lautho aga Itu do oina jabase amu school kaina khaidok tare Tabro Lembi tabro nangbo Lembi khangpre khangna Aha oh tayeda ai wakhalamada Ningthemna nangsidi ai di papa khaluredana Da ai taudre ninthoigi miskol lerami amta tawbikhige Hoi Lembi phone do kaklaga Linthoi da call tawraklami Linthoi na Nawa kana ga wari sari no ha phone ga pai da khai lairi da Tawradabani wari sanari kanda wakhala masung khalakpaduda
ꯋꯥꯈꯜꯗꯨꯗ ꯇꯥꯎꯔꯨꯔꯦ꯫ ꯌꯥꯔꯦ, ꯅꯤꯡꯊꯦꯝ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ? ꯗꯥ ꯅꯤꯡꯊꯦꯝꯂꯣ? ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯍꯟꯗꯛ ꯈꯪꯅꯕꯅꯤ ꯑꯩꯒ, ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯈꯟꯕꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯕ ꯈꯪꯅꯕ ꯅꯕꯥꯅꯤꯗꯤ? ꯀꯨꯏꯗ꯭ꯔꯤ, 2 monthsꯀꯨꯝꯕ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯌꯣꯟ ꯑꯃꯨꯛ ꯀꯔꯤ? ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ, ꯃꯥꯒ ꯑꯩꯒ ꯃꯔꯤ ꯀꯔꯤꯝꯇ ꯂꯩꯅꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯥꯅ ꯗꯥ ꯅꯤꯡꯊꯦꯝꯕꯨ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯏ ꯇꯥꯈꯩ ꯐꯨꯕ ꯉꯝꯃꯤꯅꯦ꯫ ꯍꯥꯠꯇꯣꯛꯄꯤꯔꯝꯗ꯭ꯔꯤꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥ꯫ ꯀꯩ ꯋꯥꯇꯥꯅꯣ ꯅꯪꯒꯤꯗꯨꯗꯤ? ꯑꯩꯁꯨ ꯄꯥꯎꯁꯦ ꯃꯤꯉꯣꯟꯗꯒꯤ ꯇꯥꯕꯅꯤ, ꯑꯁꯦꯡꯕꯃꯛꯇꯗꯤ ꯈꯪꯂꯒꯦꯅ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯅꯪ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯊꯦꯜꯂꯤꯀꯣ? ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯔꯝꯗꯨꯃꯇꯪꯗꯤ ꯈꯪꯗꯣꯛꯑꯝꯃꯗꯤ ꯅꯪ ꯐꯒꯗꯕꯅꯤ꯫ ꯂꯦꯝꯕꯤ ꯀꯔꯤꯅꯣ ꯈꯪꯗꯅ? ꯀꯔꯤꯅꯣ ꯍꯥꯏꯁꯦ? ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯂꯤꯟꯊꯣꯏ ꯅꯪ ꯍꯥꯏꯗꯣ꯫ ꯑꯩꯁꯨ ꯍꯥꯏꯔꯣꯏ, ꯅꯁꯥꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯈꯤꯅꯤ, ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯗ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯐꯥꯎꯕ ꯈꯪꯗꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯀꯨꯌꯣꯝꯈꯛ ꯎꯔꯒ ꯂꯦꯞꯈꯤꯕ ꯗꯤꯁꯤꯖꯟꯗꯨꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯁꯨ ꯑꯩ ꯈꯔꯗꯤ ꯋꯥꯔꯧꯏ꯫ ꯂꯦꯝꯕꯤ ꯆꯤꯡꯅꯅ, ꯂꯤꯟꯊꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ꯫ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯚꯥꯞ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ? ꯈꯪꯅꯤꯡꯂꯕꯗꯤ ꯊꯤꯌꯨ ꯂꯣꯏꯅꯔꯤꯕ ꯃꯤꯗꯨꯒꯤ ꯃꯔꯝꯗ, ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯊꯥꯛꯄ ꯊꯃꯣꯏꯗ ꯇꯤꯟ ꯆꯪꯗꯦꯗꯤ ꯈꯟꯒꯅꯨ꯫ ꯂꯤꯟꯊꯣꯏ ꯐꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯅꯪꯁꯨ, ꯑꯩꯁꯨ ꯊꯝꯂꯒꯦ, ꯋꯥꯔꯗꯦꯟ ꯆꯦꯛ ꯂꯥꯛꯑꯗꯤ ꯐꯔꯛ ꯇꯥꯔꯅꯤ꯫ ꯂꯤꯟꯊꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯠ ꯀꯛꯈꯤ꯫ ꯂꯦꯝꯕꯤ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯗꯥ ꯅꯤꯡꯊꯦꯝꯒ ꯈꯪꯅꯔꯒ ꯃꯣꯏꯅ ꯑꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯐꯅꯤ, ꯃꯁꯤꯗ ꯃꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯀꯩ ꯃꯊꯧ ꯇꯥꯒꯦ? ꯀꯜꯂꯛꯏꯔ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯈꯣꯏꯁꯤꯡꯁꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯌꯣꯟ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯜꯂꯨꯕꯗꯨꯅ ꯃꯀꯣꯛꯀꯥꯗꯣ ꯍꯥꯏꯒꯠꯄ ꯄꯥꯛ ꯉꯝꯂꯝꯗꯦ꯫ ꯊꯥꯖꯅ, ꯍꯧꯒꯠꯂꯕ? ꯉꯔꯥꯡ ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯍꯧꯒꯠꯄꯁꯨ ꯄꯥꯛ ꯉꯝꯂꯝꯃꯣꯏ꯫ ꯏꯃꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯟꯗꯛꯇꯤ꯫ ꯁꯥꯌꯣꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏ꯫ ꯑꯁ, ꯁꯤꯗꯤ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ, ꯌꯥꯗ꯭ꯔꯦ꯫ ꯊꯥꯖꯅ, ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯇꯥꯊꯣꯛꯎꯔꯣ, ꯆꯝꯄ꯭ꯔꯥ ꯃꯍꯤ ꯁꯦꯝꯕꯤꯔꯝꯒꯦ, ꯑꯗꯨꯒ ꯅꯪ ꯕꯕꯥ ꯅꯥꯛꯇ ꯂꯥꯛꯑꯣ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯤ꯫ ꯊꯥꯖ ꯉꯥꯡꯅ ꯉꯥꯡꯅ ꯃꯆꯥꯒꯤ ꯐꯃꯨꯡꯗꯣ ꯍꯥꯏꯐꯦꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁ, ꯑꯩꯕꯨ ꯉꯔꯥꯡ ꯀꯌꯥꯝ ꯍꯦꯟꯖꯤꯟꯈ꯭ꯔꯒꯦ? ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯗꯤ 2/3ꯒ ꯕꯤꯌꯔ 2ꯒꯁꯨ ꯑꯣꯏꯒꯤꯒꯨꯝ ꯇꯧꯏꯅꯦ꯫ ꯑꯁ, ꯁꯤꯗꯤ ꯏꯁꯥꯒ ꯂꯣꯏ ꯊꯤꯟꯗꯣꯛꯏ, ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯁꯤꯗꯤ꯫ ꯁꯥꯌꯣꯟ ꯇꯥꯋꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ, ꯅꯆꯥꯅꯨꯄꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕ? ꯊꯥꯖꯅ, ꯍꯧꯒꯠꯈ꯭ꯔꯕꯅꯤ, ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯑꯒ ꯁꯤꯗ ꯆꯪꯉꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ, ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣꯗꯣ ꯍꯪꯂꯒꯦ꯫ ꯃꯥꯅ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯆꯍꯤ ꯃꯥꯡꯂꯁꯨ ꯃꯥꯡꯅ ꯃꯄꯥꯟꯗ ꯊꯥꯕ ꯇꯥꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯍꯟꯗꯛ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ꯫ ꯕꯥ, ꯑꯩ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ? ꯁꯥꯌꯣꯟ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯕꯤꯔꯦꯟꯅ, ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯕꯒꯤꯅꯤ, ꯅꯃꯥꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯁꯦꯝꯂꯤꯁꯦ ꯑꯁꯤ ꯍꯥꯟꯅ ꯑꯝꯇ ꯊꯛꯆꯜꯂꯨ꯫ ꯊꯥꯖꯅ, ꯁꯦ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯊꯛꯆꯜꯂꯨꯁꯦ, ꯏꯆꯥꯗꯤ ꯍꯦꯔꯣ ꯀꯨꯝꯂꯨꯕꯒꯤ ꯀꯣꯛ ꯅꯨꯡꯒꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯧꯕ ꯃꯥꯟꯗꯦꯕ꯫ ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ꯫ ꯁꯥꯌꯣꯟ ꯃꯃꯥꯗꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤꯗꯨ ꯂꯧꯗꯨꯅ ꯊꯛꯏ꯫ ꯕꯤꯔꯦꯟꯅ, ꯕꯕꯥ ꯍꯟꯗꯛ ꯅꯪꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯉꯤ꯫ ꯕꯕꯥ, ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕꯗꯨꯁꯨ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯠꯀꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯍꯥꯏꯅꯕ ꯂꯩꯕꯅꯤ, ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯊꯤꯒꯅꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯊꯤꯌꯨ ꯍꯥꯏꯕ꯫ ꯁꯥꯌꯣꯟ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ, ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯗꯧ ꯑꯣꯏꯔꯗꯤ ꯕꯕꯥ ꯆꯍꯤ ꯃꯥꯡꯂꯁꯨ ꯃꯥꯡꯅ ꯑꯩ ꯅꯪꯕꯨ ꯃꯄꯥꯟꯗ ꯊꯥꯒꯦꯅ ꯈꯜꯂꯤ꯫ ꯁꯥꯌꯣꯟ ꯇꯞꯅ, ꯕꯕꯥ, ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯏ ꯈꯨꯅꯕ ꯈꯛ ꯇꯧꯔꯣꯏ꯫ ꯑꯩ ꯃꯄꯥꯟꯗ ꯆꯠꯀꯅꯤ, ꯑꯗꯨꯕꯨ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤꯃꯇꯪꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯒꯦ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯅꯕꯨꯛ ꯆꯦꯜ ꯂꯦꯞꯂꯕꯗꯤ, ꯑꯗꯨꯕꯨ ꯃꯇꯨꯡꯗ
ꯑꯁꯨꯝꯕ ꯊꯧꯗꯣꯛꯇꯤ ꯑꯃꯠꯇ ꯏꯄꯥꯗ ꯇꯥꯍꯜꯂꯛꯀꯅꯨꯀꯣ. ꯊꯥꯖꯅ. ꯌꯥꯔꯦ ꯌꯥꯔꯦ. ꯏꯃꯥ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯇꯧꯔꯨꯔꯒꯦ. ꯅꯪꯁꯨ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯇꯧꯊꯣꯛꯎꯔꯣ. ꯀꯣꯂꯦꯖ ꯆꯠꯄ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ. ꯁꯥꯌꯣꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯇꯞꯅ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ. ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯏ. ꯇꯞꯅ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯎꯄꯨꯗꯨ ꯑꯃꯨꯛ ꯉꯥꯁꯤꯜꯂꯝꯃꯤ. ꯁꯥꯌꯣꯟ ꯑꯦꯜꯕꯝꯗꯨ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯇꯞꯅ ꯐꯥꯛꯇꯣꯛꯏ. ꯂꯦꯝꯕꯤꯒ ꯁꯥꯌꯣꯟꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯐꯪꯁꯟꯗ ꯏꯁꯩ ꯁꯛꯄꯗꯨ ꯎꯔꯤ. ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯅꯥꯜꯂꯨꯏ. ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯂꯥꯏꯐ ꯑꯗꯨ. ꯃꯌꯥꯝꯅ ꯂꯤꯟꯊꯣꯏꯗꯒꯤ ꯐꯖꯔꯕ ꯖꯒꯣꯏ ꯑꯃ ꯂꯧꯕꯤꯈ꯭ꯔꯕ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯁꯩꯒꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯑꯍꯥꯟꯕꯁꯤꯗꯤ ꯗ꯭ꯋꯦꯆꯪ ꯑꯣꯏꯅ ꯈꯟꯒꯠꯆꯒꯦ. ꯁ꯭ꯀꯨꯜ ꯑꯁꯤꯗ ꯁꯛ ꯐꯖꯕꯗ ꯃꯤꯡ ꯆꯠꯂꯤꯕ ꯀ꯭ꯂꯥꯁ 12Aꯒꯤ ꯃꯤꯁꯇꯔ ꯁꯥꯌꯣꯟ ꯑꯃꯗꯤ ꯂꯦꯝꯕꯤ. ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯗ꯭ꯋꯦꯆꯪ ꯑꯃ ꯂꯧꯕꯤꯅꯕ ꯀꯧꯈꯠꯆꯔꯤ. Please come on the stage, Sayon and Lembi. ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯝꯃꯤ. ꯈꯔ ꯑꯃꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯑꯝꯃꯤ. ꯅꯇꯩ ꯅꯅꯥꯎꯅ ꯄꯥꯜꯂꯣꯍꯦ, ꯁ꯭ꯀꯨꯜꯁꯦ ꯅꯩꯁꯜꯂꯣ. ꯅꯇꯩ ꯅꯅꯥꯎꯅ ꯗ꯭ꯋꯦꯠ ꯇꯧꯔꯛꯑꯣ. ꯁꯥꯌꯣꯟ ꯑꯃꯗꯤ ꯂꯦꯝꯕꯤ ꯊꯣꯛꯂꯛꯏ. ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯂꯩ. ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ. ꯅꯣꯏ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯀꯅꯣꯃꯤ. ꯀꯩ ꯏꯁꯩ ꯁꯛꯀꯗꯕꯅꯣ ꯀꯥꯎꯔꯦ. ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯣꯛꯏ. ꯂꯦꯝꯕꯤꯁꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯄꯗꯨ ꯌꯥꯎꯔꯤ. ꯕꯦꯛ ꯁ꯭ꯇꯦꯖꯇ ꯔꯥꯖꯅ ꯅꯕꯥꯅꯤꯅ ꯍꯦꯛꯇ ꯅꯩꯈ꯭ꯔꯦꯕ. ꯁ꯭ꯀꯨꯜꯁꯦ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯦꯕ. ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ. ꯀꯔꯤꯅꯣꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯟꯗꯅ ꯀꯅꯥꯅ ꯄꯥꯟꯒꯦ ꯍꯥꯏꯅꯣ? ꯅꯤꯈꯤꯜꯅ ꯅꯇꯩ ꯅꯅꯥꯎ ꯁꯣꯏ ꯀꯩꯅꯥ ꯀꯠꯄꯤꯕ ꯁꯣꯏꯗꯦ. ꯑꯗꯩꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯕꯨ. ꯏꯍꯦꯔ ꯃꯇꯥꯎ, ꯑꯗꯨꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯃꯨꯛꯇꯪ ꯍꯣꯡꯗꯧꯕ ꯂꯨꯍꯣꯡꯕꯅꯦ. ꯑꯅꯤꯔꯛ ꯁꯨꯅ ꯍꯣꯡꯒꯦ ꯌꯥꯄꯣꯟꯇꯦ. ꯁꯤꯗ ꯑꯃꯨꯛ ꯀꯩꯅꯥꯃꯨꯛ ꯀꯠꯄꯤꯔꯒ ꯏꯖꯠ ꯍꯔꯥꯝ ꯇꯥꯍꯟꯕꯤꯒꯦ ꯍꯥꯏꯔꯣ? ꯇꯧꯍꯟꯕꯤꯔꯅꯨ. ꯅꯅꯥꯏ ꯍꯌꯦꯡ ꯆꯥꯎꯅ ꯍꯣꯡꯗꯣꯏꯅꯤ. ꯅꯕꯥꯅꯤ ꯀꯔꯝꯕ ꯆꯩꯁꯦꯟ ꯄꯥꯏꯒꯦ ꯍꯥꯏꯅꯣ? ꯔꯥꯖꯅ ꯁꯤꯖꯅꯤꯡꯉꯤꯍꯦ. ꯁ꯭ꯀꯨꯜꯁꯦ ꯅꯕꯥꯅꯤꯒꯤ ꯍꯦꯛ ꯑꯣꯏꯔꯣ. ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯁꯥꯌꯣꯟꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯅꯥꯎꯕꯅ ꯅꯨꯄꯤꯅ ꯉꯝꯕ ꯅꯇꯨꯅ ꯀꯧꯔꯛꯑꯦꯗꯣ. ꯆꯠꯂꯣ, ꯐꯪꯍꯧꯔꯔꯣꯏ, ꯇꯥꯟꯅꯍꯧꯔꯣ. ꯁꯥꯌꯣꯟ ꯃꯃꯤꯠꯀꯥꯗꯣ ꯍꯥꯏꯐꯦꯠ ꯐꯩꯔꯞ ꯌꯦꯡꯉꯒ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯐꯥꯎꯗꯤ? ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯁꯦ ꯑꯐꯕ ꯈꯨꯗꯝꯅꯤꯅꯦ ꯅꯪꯕꯣ. ꯏꯃꯨꯡ ꯀꯣꯏꯗꯣꯏꯅꯦ, ꯒ꯭ꯌꯥꯟ ꯇꯥꯎꯅꯦ. ꯔꯥꯖꯅ ꯍꯦꯟꯃꯜꯂꯦ ꯅꯨꯄꯤꯅ ꯉꯝꯕ ꯀꯧꯕꯗꯤ. ꯁꯦ ꯑꯗꯥ ꯃꯣꯔꯥꯏ ꯍꯦꯛ ꯀꯧꯕꯤꯔꯒꯦ. ꯅꯇꯨꯁꯦ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯦꯡꯉꯒ ꯂꯩꯔꯦ. ꯑꯝꯇ ꯆꯠꯊꯣꯛꯎꯔꯣ. ꯑꯁ, ꯑꯃꯁꯦ ꯑꯃꯨꯛ ꯁꯥꯎꯔꯝ ꯇꯥꯔꯦ. ꯑꯩ ꯆꯠꯂꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ. ꯁꯥꯌꯣꯟ ꯕꯦꯛ ꯃꯔꯤ ꯁꯥꯡꯂꯞ ꯌꯥꯜꯂꯝꯕ ꯀꯥꯗꯣ ꯐꯠꯀ ꯃꯔꯤꯗꯨ ꯆꯤꯡꯈꯠꯂꯒ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅ ꯆꯦꯟꯈꯤ. ꯅꯥꯎꯕꯅ ꯀꯌꯥꯗꯅꯣ? ꯑꯁꯤꯗꯤ ꯄꯨꯔꯥ ꯈꯨꯗꯣꯝꯕꯤꯗ ꯎꯡꯉꯒ ꯂꯩꯈ꯭ꯔꯦꯅꯦ. ꯑꯁꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯁꯦ ꯀꯅꯥꯅꯣ ꯍꯪꯉꯛꯑꯅꯤ. ꯔꯥꯖꯅ ꯑꯩꯈꯣꯏꯒ ꯀꯥꯎꯔꯗꯤ ꯃꯃꯥꯏꯗꯨꯗ ꯅꯦꯠꯂꯦꯗꯅ ꯀꯥꯈꯠ ꯀꯨꯝꯗ ꯁꯥꯟꯅꯗꯧꯅꯤ ꯃꯃꯥꯏꯗꯨꯗ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ? ꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯃꯀꯣꯛꯀꯥꯗꯣ ꯄꯩꯔꯞ ꯇꯧꯔꯒ ꯁꯥꯌꯣꯟꯗ ꯄꯨꯔꯥ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗꯅꯤ ꯍꯪꯉꯤꯁꯤ. ꯁꯥꯌꯣꯟꯅ ꯑꯁ, ꯅꯪ ꯑꯗꯨ ꯋꯥꯍꯪ ꯈꯨꯍꯪꯗꯣ ꯇꯧꯅꯨꯃꯦ. ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯝ ꯃꯥꯜꯂꯤꯕ ꯅꯪꯕꯣ. ꯋꯥ ꯊꯩꯗꯣꯔꯛꯀꯅꯨ. ꯏꯁꯩ ꯑꯃ ꯁꯛꯁꯦ ꯍꯥꯏꯅꯔꯒ ꯅꯪꯅ ꯑꯃ ꯍꯦꯛꯇ ꯁꯛꯂꯛꯏꯗꯣ ꯀꯩꯅꯣꯕ? ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ? ꯁꯥꯌꯣꯟꯅ ꯀꯥꯏꯗꯩꯅꯣꯗ, ꯃꯌꯥꯝꯗꯨꯅ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯀꯥꯏꯅ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯑꯇꯩꯒ ꯑꯝ ꯆꯪꯗꯦ. ꯏꯁꯥꯁꯦ ꯄꯨꯔꯥ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯡꯕꯗꯧꯅꯅꯦ. ꯐꯨꯜ ꯔꯣꯃꯥꯟꯇꯤꯛꯇꯅꯦ. ꯂꯦꯝꯕꯤ ꯁꯨꯛꯇꯣꯛꯑꯒ ꯅꯪꯀꯣ ꯑꯣꯖꯥ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣꯕ ꯈꯜꯂꯝꯗꯣꯏꯗꯣ? ꯁꯥꯌꯣꯟ ꯅꯣꯛꯃꯤ. ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯅꯩ, ꯃꯁꯛꯁꯨ ꯐꯖꯩ, ꯌꯥꯝ ꯆꯥꯅꯩꯌꯦꯅ ꯈꯜꯂꯝꯅꯤ. ꯂꯦꯝꯕꯤ ꯆꯞ लेपलगा ममित खाना येंगलगा लई. लेम्बी यालंबा बेगतु फट हेक्ता सायोन थारअमी. सायोन ngathoknaba hotnari. Nai haibane adumai tawnoba. As ayo लेम्बी to haibane. Asi haiduna लेम्बी bu sayona fat hekta konsili. Function manung oibaga ka dusu mi kya leite. लेम्बी सावरamba matau adu nokfet tawna makhut ani duna tapna sayon bu kolai. Film number loidri jatla backup loikre. Mayam chatna bahaidana
Basu ngai hore. Linthoi no fet tawna makhoi ani da yengduna haidai. Ani du phat thadok nei. Sayon nokmi. As Linthoi nang su tanjadi onthok na chagidre. Mi ngahakena basida. Lembi di mamai du ngak singang sin laga leram. Linthoi na driver ka kada flame loi hodri ngangar mo har khige. Lembi na yare Linthoi wathi tawrano chache. Sayon namu as Lembi ngai ko flame ngai ba matang yore ba. Lembi chatlambadagi fat on thora aga marai du tingthoga sugat lami. Aya ngai ko hai bane phajina cha halami sidi ngai ko haraga. Lembi basta thongnang mapa da Linthoi ga puna tongminarami. Sayon mamanaba singa gari inthoraktuna Lembi da yengduna lerami. Linthoi na noi na wase nang sa kyamu nungsirabano khangde adum hek yeg lerami. Ha kadai no. Linthoi na nupi nang nadam irang phari do karino ba ha. Is maya mangsida ai di seasoning da. Noi yengbiu haide idai na romance. Rasna Minai, karino tawridubo gari machadu phau ngak ngamdrabo hekta hithara ise am tawgolose. Sayon de aduga tade mumonga noktanani mana tawraga larido. Karino tawridubo hawatlo haibane nangbo. Sayon nokmi. Vai, ai hawatpa ngamdre. Uwa thingangno sidora haibane Minai sidi. Asengmane vai, kananom chinghatbiyo. Ai thamoi layo hore haiba. Makhot ka do thabak da thamlagani mana nganglido momon ka sunokli. Rasna karino rang haido hawalo adoga phajana hairo. Lembi gi chimbal duna noksina makhot da thamlagane flying kiss ama. As bye ai thamoi layo hore magi tenjai na pan bada. Minai nang oi long nang. Haiduna hanjin sayo na kinathilli. Nang di hauju phau loisindribra pungdi mapan hele hauju phau kai dawriba mama nang nganglakpadu tabada Sayon mapido phattai thoktuna phaktok ba album do khumjinki ima loiselage ai thaba ma tawrubani ada thengkre thaja machana pairiba album do da haifet yanglam laga phare law chak suloirebani angkoi koira anuko thaja asi hairam laga machagi kadagi thogla ami. Sayon album adu makhunai fet na laduna upu manung da hapchinki. Rasna kaidore ngasi college thengade. Sayon thaba ma tawringai da thengdokre adugini. Yamaliko wakhalda kitang su chawthok patamse khangdaba udaba haise mitangwaga mane haibani. Hoi ke su tawdi haibani noiba aibu yam kap chepe type da. Ai nang wanda kapra hangkideko huran bagi makokta napi pa edo tarakano naubana mataw noi warak tabido aduduna nanguna sena haubani room number 2 da asimaro kai dele hoge Rasna mutto yam salakino ai ngona ngasai na hairam labani magi khuai do mong ma chumda baduda ai haida bani as nang suba nauba kai dele hoge ma room number 2 da nang lakpa ngai hawani phare ai haipa da changlukhige asi hairam naga Sayon nokmi changki Rasna karigini haige unase haiduba naubana khangde hanjinabi bafam de mande wangang da ichumde ludawri da tawrise Lembi kem kuire ngai ba Lembi na Sayon, ai di nang se panglang jarasu wakhal muna khanba ngamba mine na khanbani. Aduga nang di adu yamna wakhal yawdaba. Lem, nang na iming kaw bagi hak ada nangonda laitre. Ai gi pamakta dasu khuttage tawna. Sayon hairak liba wafam aduda mamit adu ngangsilai masen marang urai. Madama mada nangai ga mari leina ringai da pirakhiba khudol singa se ngasidi ifam da chana pham laitre nangi pochinga se nangi pochak amata ifam da thamba pamdre
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯕꯦꯛꯇꯒꯤ ꯀꯥꯔꯗꯁꯤꯡ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯁꯥꯌꯣꯟꯗ ꯄꯤꯔꯝꯃꯤ꯫